ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤ ꯀꯥꯀꯥ ꯇ꯭ꯔꯦꯛ ꯁꯦꯟꯇꯔ ꯍꯥꯏꯕ ꯑꯁꯤꯒꯤ ꯈꯨꯟꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯑꯦꯜꯗꯔꯁꯤꯡꯁꯨ ꯌꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯤꯝ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯚꯤꯖꯤꯠ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯔꯄꯁꯇꯤ ꯍꯧꯖꯤꯛ ꯖꯣꯔꯣꯗ ꯅꯍꯥꯟ external aggressionꯒꯤ ꯁꯄꯣꯔꯠꯇꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯨꯒꯤ ꯏꯟꯚꯣꯜꯚꯃꯦꯟꯗꯒꯤ ꯃꯩ ꯊꯥꯈꯤꯕ ꯃꯐꯝꯗ ꯑꯗꯨꯒ ꯋꯥꯡꯂꯤ ꯅꯝꯂꯤ ꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯤꯖꯤꯠ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯀꯥꯀꯥ ꯇ꯭ꯔꯦꯠ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯒꯦꯠ ꯃꯛꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯀꯥꯀꯥ ꯇ꯭ꯔꯦꯛ ꯁꯦꯟꯇꯔ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯦꯟꯇꯔ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯆꯥꯔꯕ ꯑꯗꯨꯒ ꯇꯃꯨꯗꯒꯤ ꯑꯗꯨꯒ ꯃꯌꯥꯃꯔꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯔꯦꯗꯒꯤ ꯍꯦꯟꯅ ꯅꯛꯄ ꯑꯩꯈꯣꯏꯒꯤ ICPꯁꯨ ꯑꯃ ꯍꯥꯡꯒꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔ ꯇ꯭ꯔꯦꯠ ꯁꯦꯟꯇꯔ ꯀꯃꯔꯁꯤꯌꯦꯜ ꯍꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯃꯣꯔꯦꯗꯒꯤ ꯍꯦꯟꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯐꯇꯔ 4-5 yearsꯇ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯕ ꯉꯛꯄꯗꯤ ꯍꯧꯖꯤꯛ electric powerꯁꯨ ꯀꯅꯦꯛ ꯄꯤꯕꯤꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯅꯦꯠꯋꯥꯔꯛ ꯂꯩꯇ꯭ꯔꯤ ꯖꯤꯑꯣ ꯈꯪꯗꯦ ꯑꯦꯌꯔꯇꯦꯜ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯇꯋꯥꯔ ꯐꯥꯎꯕꯗ ꯊꯝꯕꯤꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯍꯤꯡꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯁꯂꯦꯁ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠꯀꯤ ꯃꯗꯨꯒꯤ ꯕꯦꯡꯀꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤ ꯃꯗꯨꯒꯤ ꯃꯇꯝꯒꯤ ꯁꯔꯚꯤꯁ ꯃꯇꯝꯅꯤꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯃꯔꯁꯤꯌꯦꯜ ꯍꯕ ꯁꯦꯟꯇꯔ ꯑꯃꯗ ICP ꯍꯥꯡꯒꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯣꯔꯦꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯣꯝꯗꯒꯤ ꯄꯨꯊꯣꯛꯄ ꯃꯌꯥꯝꯁꯦ ꯀꯥꯀꯥ ꯇ꯭ꯔꯦꯛꯁꯤꯗ ꯃꯣꯔꯦꯒꯨꯝꯅ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯟꯇꯔꯅꯦꯠ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯦ ꯇꯋꯥꯔ ꯃꯣꯕꯥꯏꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯦ ꯃꯔꯨꯑꯣꯏꯅ ꯃꯩ ꯄꯥꯋꯔ electric ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯏꯀꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄꯗꯨꯅ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯖꯔꯁꯨ ꯄꯥꯋꯔ electricꯁꯦ ꯌꯥꯝꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯕꯣꯝ ꯑꯃ ꯐꯤꯛꯁ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯃꯩꯁꯤ ꯄꯨꯁꯟꯕꯤꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯒꯅꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯗ ꯊꯥꯒꯠꯆꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯇꯋꯥꯔ ꯂꯩꯇꯕ ꯃꯣꯕꯥꯏꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯈ꯭ꯔꯕ ꯃꯇꯝꯗ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯁꯤ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯦꯕꯥꯟ ꯍꯥꯟꯅꯒꯤ ꯑꯃꯨꯛꯀ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯎꯔꯤ ꯃꯩꯇꯩ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯔꯤ ꯄꯨꯟꯅ ꯑꯩꯈꯣꯏꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯌꯥꯕꯗꯨ ꯄꯤꯔꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯀꯔꯟ ꯌꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ electric powerꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯁꯤꯗ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯔꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯁꯦ ꯄꯤꯕꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯃꯁꯤ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯠꯇꯅ ꯃꯃꯤꯡꯗ ꯇ꯭ꯔꯦꯠ ꯁꯦꯟꯇꯔ ꯍꯥꯏꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯎꯕꯒꯨꯝꯅ ꯃꯄꯥꯟꯒꯤ ꯃꯤꯅꯁꯨ ꯌꯦꯡꯕ ꯀꯥꯟꯗ ꯀꯥꯀꯥ ꯇ꯭ꯔꯦꯛ ꯁꯦꯟꯇꯔ ꯏꯚꯟ ꯒꯨꯒꯜꯗ ꯌꯦꯡꯕꯗꯁꯨ ꯐꯪꯕ ꯑꯗꯣ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯩ electricꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯐꯪꯗꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯃꯛꯇꯒꯤ ꯑꯦꯇꯦꯟꯁꯟꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯍꯥꯟꯅ ꯃꯁꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯍꯥꯟꯅ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯈꯨꯟꯖꯥ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯌꯦꯡꯂꯒ ꯑꯩꯈꯣই ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯩ ꯊꯥꯟꯗꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯗꯨꯅꯤꯌꯥ ꯀꯗꯥꯏꯗ ꯌꯥꯝꯅ ꯋꯥꯔꯜ ꯆꯥꯎꯈꯠꯈ꯭ꯔꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯣ ꯃꯩ ꯊꯥꯟꯗꯔꯒ ꯐꯖꯅ ꯁꯣꯂꯥꯔ ꯃꯇꯝ ꯈꯔ ꯄꯤꯔꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯤ ꯀꯣꯆꯤꯡ ꯀꯣꯌꯥ ꯂꯣꯏꯅꯃꯛꯇ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯈ꯭ꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯠ ꯁꯦꯟꯇꯔ ꯑꯃꯗ ꯑꯗꯨꯒ ꯇꯨꯡꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯊꯝꯕ ꯀꯃꯔꯁꯤꯌꯦꯜ ꯍꯕ ꯑꯃ ICP ꯍꯥꯡꯒꯅꯦꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝꯕ ꯏꯟꯇꯔꯅꯦꯠꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯣꯂꯤꯗꯔꯤꯇꯤ ꯖꯔꯅꯤ ꯑꯃ ꯑꯣꯏꯅ ꯖꯣꯔꯣꯗ ꯑꯂꯣꯌꯥꯗ ꯑꯩꯈꯣꯏ ꯅꯝꯂꯤ ꯋꯥꯡꯂꯤꯗ ꯅꯍꯥꯟ external aggressionꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯊꯥꯈꯤꯕ ꯄꯕ꯭ꯂꯤꯛꯇ ꯑꯋꯥꯕ ꯄꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯁꯤ ꯊꯝꯖꯕꯅꯤ